ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯐꯝ ꯃꯤꯀꯥꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯐꯝ ꯃꯤꯀꯥꯕ꯫ ꯃꯇꯝꯗꯨ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯕ ꯅꯣꯡ ꯀꯌꯥꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯁꯨ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛꯅꯤ꯫ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯡꯀꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯙꯤꯔꯦꯟꯒ ꯄꯨꯟꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ "ꯑꯣꯖꯥ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ? ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯈꯠꯂꯛꯂꯦꯗ꯫ ꯑꯣꯏ, ꯑꯗꯨꯛ ꯀꯤꯒꯟꯕ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯤꯅꯣꯅꯦ ꯃꯤ ꯍꯥꯠꯅꯤꯡꯂꯤꯕꯕꯣ? ꯅꯠꯇꯦ, ꯀꯤꯔꯒꯅ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯣꯖꯥ, ꯑꯩ ꯇꯣꯛꯑꯁꯤꯗꯤ ꯍꯥꯏꯖꯗꯦ ꯑꯣꯖꯥ꯫ ꯑꯗꯨꯅꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯀꯣ꯫ ꯁꯣꯝꯗ ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯥꯛꯑꯣꯅꯦ, ꯀꯔꯣꯝꯗꯅꯣ ꯆꯠꯂꯤꯕꯗꯨꯕꯣ? ꯑꯣꯖꯥ, ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯍꯥꯏꯕꯗꯤ ꯁꯣꯝꯗ ꯂꯩꯕꯗꯥꯏꯅꯦ? ꯍꯣꯏ, ꯑꯁꯣꯝꯗ ꯆꯠꯂꯕꯗꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯅꯤ꯫ ꯈꯨꯖꯤꯟ ꯈꯨꯅꯥꯝ ꯊꯣꯛꯇꯒꯤ ꯃꯤꯒ ꯊꯦꯡꯅꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦ ꯇꯣ꯫ ꯂꯥꯎ, ꯑꯁꯣꯝꯒꯤ ꯂꯧꯕꯨꯛ ꯃꯥꯏꯀꯩꯔꯣꯝ ꯆꯠꯄꯒꯤꯗꯨꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯗꯩꯗꯨꯗ ꯑꯩꯅ ꯍꯦꯛ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ, ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯂꯥꯎ꯫ ꯑꯣꯖꯥ, ꯑꯩꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯃꯃꯥꯡꯗꯁꯨ ꯇꯧꯈꯤꯕ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯙꯤꯔꯦꯟ ꯅꯪꯅ ꯉꯥꯡꯉꯤꯕꯁꯤꯕꯣ? ꯁꯨꯒꯨꯝꯕ ꯊꯕꯛꯀ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗꯁꯨ ꯁꯨꯒꯨꯝꯕ ꯇꯧꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯣꯖꯥ, ꯈꯪꯒꯗꯨꯅ ꯍꯪꯖꯕꯅꯤ, ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ? ꯑꯗꯨꯝ ꯀꯥꯟꯅꯈꯤꯕ꯭ꯔꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯠ ꯍꯦꯛꯇ ꯇꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯣꯖꯥ, ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤ꯫ ꯃꯥꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯕꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯣꯡ ꯉꯥꯜꯂꯀꯥꯟꯗ ꯁꯤꯕ, ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯁꯤꯕ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯔꯒ ꯁꯤꯕ ꯀꯌా ꯑꯃ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯃꯥꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕꯗꯨꯅ ꯗꯁꯥ ꯌꯥꯝꯅ ꯐꯕ, ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯃꯩ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯪꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯂꯥꯎ꯫ ꯑꯁꯨꯝꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯙꯤꯔꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯕꯤꯖꯣꯏꯅ ꯍꯥꯏꯔꯤꯕ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯙꯤꯔꯦꯟꯗꯁꯨ ꯐꯝꯊꯔꯛꯂꯛꯅꯕ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯌꯥꯡꯀꯣꯛꯇ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯙꯤꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯊꯣꯛꯂꯔꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯅꯃꯤꯠ ꯁꯨꯡꯄꯥꯡ ꯄꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯃꯤꯠ ꯄꯥꯡꯂꯨꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯎꯔꯨꯕꯗ ꯅꯍꯥꯛ ꯋꯥꯟꯊꯕꯁꯨ ꯌꯥꯏ, ꯉꯥꯎꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯅꯃꯤꯠ ꯁꯨꯡꯄꯥꯡ ꯄꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯑꯩ ꯀꯧꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯖꯣꯏ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯨ ꯂꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯧꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯍꯧ ꯂꯥꯎꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯧ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯗ ꯙꯤꯔꯦꯟ ꯍꯥꯏꯔꯛꯂꯤ, ꯑꯣꯖꯥ, ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯁꯤ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ?
ꯅꯪꯅ ꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯔꯕꯗꯤ ꯑꯃꯠꯇ ꯁꯤꯗ ꯄꯥꯜꯂꯔꯣꯏ ꯅꯪ ꯑꯣꯏꯅ ꯂꯥꯏꯀꯠꯅꯔꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯏꯕꯣ ꯃꯊꯪꯒꯤ ꯆꯍꯤ ꯑꯃꯨꯛ ꯉꯥꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯌꯧꯁꯤꯜꯂꯛꯑꯦ ꯂꯥꯛꯂꯤꯕꯁꯤ ꯑꯁꯨꯝꯅ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯙꯤꯔꯦꯟꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯅꯤꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯙꯤꯔꯦꯟꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯁꯤꯟꯊꯥ ꯑꯃ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯡꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯍꯟꯒꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯖꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥꯏ ꯄꯥꯟꯗꯕ ꯂꯥꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔꯁꯨ ꯉꯔꯪ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯙꯤꯔꯦꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯕꯗꯣ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯖꯣꯏꯅ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯤꯔꯦꯟꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯙꯤꯔꯦꯟ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯃ ꯅꯤꯔꯤ ꯃꯁꯤ ꯅꯍꯥꯛꯄꯨ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯀꯔꯤ ꯆꯥꯛꯊꯥꯛꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯕꯤꯖꯣꯏꯗ ꯌꯦꯡꯂꯛꯄꯗꯗꯤ ꯕꯤꯖꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥꯏ ꯄꯥꯟꯗꯕ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯃꯃꯥꯏ ꯄꯥꯟꯗꯕ ꯂꯥꯏ ꯑꯗꯨ ꯎꯔꯨꯕꯗ ꯙꯤꯔꯦꯟꯗꯤ ꯋꯥꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯁꯥ ꯑꯗꯣ ꯆꯤꯡ ꯂꯥꯎꯈꯤꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯖꯣꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯃꯤꯠ ꯄꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯙꯤꯔꯦꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯒ꯭ꯌꯥꯟꯂꯛꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯏ ꯄꯥꯟꯗꯕ ꯂꯥꯏ ꯑꯗꯨꯅ ꯕꯤꯖꯣꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯤ ꯄꯨꯔꯛꯂꯤꯕꯅꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯕꯤꯖꯣꯏꯗꯣ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯗ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯖꯣꯏꯅ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕ ꯙꯤꯔꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯍꯨꯟ ꯐꯥꯊꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯙꯤꯔꯦꯟ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯐꯔꯦꯅꯦꯁꯦ ꯉꯁꯥꯏꯅ ꯑꯩꯅ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯎꯒꯅꯣꯗꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯅꯪꯅ ꯊꯥꯖꯗꯗꯅ ꯑꯩꯅ ꯍꯥꯏꯕ ꯀꯀꯥꯁꯤ ꯂꯧꯈꯤꯗ꯭ꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯅ ꯅꯪ ꯌꯥꯎꯔꯕꯁꯨ ꯅꯃꯤꯠ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯨꯔꯒ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯅꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯛꯂꯤꯕꯗꯨꯕꯣ ꯅꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯅ ꯂꯥꯏ ꯃꯃꯥꯏ ꯄꯥꯟꯗꯕꯤꯗꯨ ꯎꯕ ꯃꯇꯝꯗꯨꯗ ꯀꯔꯤꯃꯇ ꯀꯤꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯅꯪꯅ ꯃꯗꯨꯗ ꯎꯗꯨꯅ ꯈꯪꯗꯨꯅ ꯋꯥꯟꯊꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯃꯃꯥꯏ ꯄꯥꯟꯗꯕꯤꯗꯨ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯝꯒꯗꯕ ꯊꯕꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯀꯅꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯨꯅꯤ ꯃꯊꯪꯒꯤ ꯆꯍꯤ ꯉꯥꯏꯔꯁꯤ ꯂꯥꯎ ꯆꯠꯁꯤꯜꯂꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯂꯥꯏꯗꯨꯕꯨ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯀꯧꯔꯒ ꯂꯣꯏꯔꯦ ꯃꯗꯨꯗꯩꯗꯨꯗ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯥꯏ ꯑꯃꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤ ꯇꯥꯛ ꯍꯦꯛꯇ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ ꯊꯦꯝꯒꯗꯧꯔꯤꯕꯅꯤ ꯅꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯉꯔꯣꯏ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯠꯂꯦ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯗꯨꯗ ꯙꯤꯔꯦꯟꯅ ꯑꯣꯖꯥ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯈꯪꯅꯤꯡꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯖꯔꯔꯣꯏ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯅꯤꯡꯕ ꯃꯥꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤ ꯃꯊꯪꯒꯤ ꯆꯍꯤꯒ ꯉꯥꯏꯕ ꯀꯀꯥꯏ ꯉꯝꯖꯔꯔꯣꯏ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯄꯔꯄ ꯍꯥꯏꯌꯨ ꯑꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯕꯖꯥꯠꯅꯤ ꯑꯣꯖꯥ ꯁꯥꯎꯕꯕꯨꯗꯤ ꯁꯥꯎꯅꯤꯡꯕꯤꯔꯝꯒꯅꯤ ꯑꯗꯣ ꯄꯨꯝꯅꯃꯛ ꯅꯥꯊꯩꯖꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯈꯔ ꯇꯧꯔꯒ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯅꯝꯊꯅꯕ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯍꯜꯂꯒ ꯁꯤꯅꯅꯕ ꯍꯣꯠꯅꯕꯗꯤ ꯀꯝꯗꯧꯕ ꯅꯪꯅꯗꯤ ꯊꯕꯛꯇꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯗ ꯈꯔ ꯊꯨꯅꯅꯕ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅꯕꯨ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯦꯝ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯂꯩꯋꯥꯞ ꯊꯤꯀꯥꯞ ꯇꯦꯟꯀꯥꯞ ꯇꯧꯔꯒ ꯍꯥꯠꯂꯨꯕꯨ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯗꯨꯒꯅꯦ ꯄꯩꯁꯥꯗꯤ ꯋꯥꯈꯥꯛ ꯆꯪꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯇꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯃꯇꯝꯁꯤ ꯏꯕꯨꯡꯉꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯁꯤꯗ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ
ꯃꯥꯏꯜ ꯀꯌꯥ ꯁꯥꯏꯀꯜꯅ ꯊꯧꯗꯨꯅ ꯆꯠꯂꯨꯔꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯌꯧꯔꯦ ꯍꯥꯏꯔꯒ ꯑꯣꯖꯥꯒꯤ ꯌꯨꯝ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥꯒꯁꯤ ꯋꯥꯏ ꯁꯤꯠꯅ ꯁꯤꯠꯇꯣꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯣ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯏꯖꯨꯖ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯟꯕꯤꯗꯅ ꯁꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯅꯅꯦ ꯂꯨꯖꯗꯦꯗꯅꯤ ꯈꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯏꯇꯨꯝ ꯐꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯐꯧꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯩꯋꯥꯁꯤ ꯇꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯏꯕꯨꯡꯉꯣ ꯅꯣꯡꯃꯗ ꯄꯨꯟꯅ ꯇꯥꯛꯄꯤ ꯄꯣꯟꯇꯦ ꯉꯁꯤꯒꯤꯅꯦ ꯁꯦ ꯏꯟꯆꯤ ꯃꯈꯥꯏꯃꯨꯛꯇꯅꯤ ꯃꯣꯏꯅ ꯇꯥꯛꯄꯤꯒꯗꯧꯔꯤꯕꯁꯤ ꯃꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯅꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯀꯦꯔꯥ ꯑꯃ ꯂꯥꯛꯎ ꯍꯥꯏꯗꯅ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯣꯖꯥꯗꯣ ꯍꯧꯒꯠꯂꯛꯂꯅꯤ ꯍꯥꯏꯗꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯆꯟꯗꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯣꯖꯥꯗꯣ ꯍꯧꯒꯠꯂꯛꯂꯒ ꯉꯁꯤꯗꯤ ꯇꯝꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯗꯅ ꯊꯣꯛ ꯍꯦꯛꯇ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯇꯝꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯁꯤ ꯌꯥꯝꯅ ꯅꯥꯄꯜ ꯆꯥꯎꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯍꯥꯏꯅꯤ ꯊꯣꯏꯆꯠꯅꯕ ꯖꯥꯠꯅꯤꯗ ꯑꯩ ꯆꯥꯡꯌꯦꯡ ꯌꯦꯡꯂꯤꯕꯅꯤꯅꯦ ꯍꯤꯔꯝ ꯑꯁꯤꯗ ꯅꯍꯥꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯣꯏꯗꯥꯅ ꯆꯪꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯤꯕꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯛ ꯍꯦꯛꯇ ꯂꯥꯛꯄ ꯖꯥꯠ ꯅꯠꯇꯦꯅꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯃꯥꯡꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯅꯤ ꯍꯥꯏꯕꯕꯨ ꯌꯥꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯃꯗꯨꯗ ꯋꯥꯐꯝ ꯑꯃꯅ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯅꯪꯒꯤ ꯅꯍꯦꯁꯣꯔ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯅꯔꯦꯁꯣꯔ ꯍꯥꯏꯕꯅꯤ ꯃꯗꯨꯗꯨꯗ ꯑꯩꯈꯣꯏꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯒ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗꯤ ꯑꯃꯥꯏꯕ ꯑꯃꯗꯅ ꯈꯪꯂꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯅꯔꯦꯁꯣꯔ ꯍꯥꯏꯕꯗꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯗꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯇꯧꯔꯨꯔꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯑꯇꯣꯞꯄ ꯃꯥꯏꯕ ꯌꯦꯡꯂꯨꯔꯒꯅꯤ ꯑꯗꯨꯝꯅ ꯌꯦꯡꯂꯨꯔꯕꯗꯤ ꯃꯥꯏꯕ ꯃꯁꯦꯟ ꯀꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯪꯅ ꯅꯍꯥꯛ ꯊꯕꯛ ꯇꯧꯀꯣ ꯑꯗꯨꯒ ꯉꯥꯏꯈꯣ ꯅꯪꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕꯗꯥꯏꯅ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯃꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯕꯨꯗꯤ ꯄꯥꯜꯂꯦ ꯄꯥꯟꯕ ꯍꯥꯏꯁꯤ ꯌꯨꯝꯗ ꯂꯩꯇꯦ ꯃꯥꯒꯤꯁꯨ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯍꯦꯛ ꯂꯩꯕꯅꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯅꯔꯦꯁꯣꯔ ꯍꯥꯏꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯨꯜ ꯑꯁꯤꯗ ꯑꯅꯧꯕ ꯍꯣꯡꯂꯛꯄ꯭ꯔꯣ ꯍꯣꯏ ꯍꯣꯡꯂꯛꯄ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯂꯩꯔꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯔꯦꯁꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯤ ꯌꯥꯎꯪ ꯏꯜꯂꯒ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯅꯔꯦꯁꯣꯔꯁꯤ ꯄꯣꯛꯂꯦ ꯅꯔꯦꯁꯣꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯔꯦꯁꯣꯔꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯤ ꯅꯔꯦꯁꯣꯔꯒꯤꯅ ꯃꯕꯣꯛꯁꯤ ꯅꯣꯡꯒꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯒꯅ ꯇꯧꯗꯨꯅ ꯈꯨꯜꯂꯤꯡꯗꯨꯅ ꯌꯨꯝꯂꯤꯡꯗꯨꯅ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯁꯣꯝꯗꯁꯨ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯒꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯅꯔꯦꯁꯣꯔꯒꯤ ꯃꯕꯣꯛ ꯃꯄꯨꯗꯣ ꯑꯗꯨꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯂꯝ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯣꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯦ ꯑꯁꯣꯝꯗꯁꯨ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯈꯔ ꯌꯥꯝꯕ ꯖꯥꯠꯅꯤ ꯍꯤꯡꯈꯣꯜ ꯁꯝꯕꯟꯗꯤ ꯀꯌꯥ ꯌꯥꯝꯖꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯗꯒꯤ ꯅꯔꯦꯁꯣꯔꯒꯤ ꯃꯄꯨ ꯃꯕꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯧ ꯍꯤꯡꯈꯣꯜꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯈꯔ ꯊꯣꯛꯂꯛꯄ ꯖꯥꯠꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯑꯐꯪꯕ ꯈꯔꯗꯨ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯍꯥꯏꯕꯗꯤ ꯅꯔꯦꯁꯣꯔꯒꯤ ꯃꯄꯨ ꯃꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯌꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯅꯔꯦꯁꯣꯔ ꯍꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯤ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗꯅ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯑꯁꯤꯗꯅ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒ ꯌꯨꯝ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯃꯔꯛ ꯃꯔꯛꯇ ꯁꯣꯝꯗ ꯍꯦꯛ ꯍꯜꯂꯛꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯔꯤ ꯃꯉꯥꯅꯤ ꯍꯦꯛ ꯂꯩꯊꯣꯛꯂꯝꯂꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯣꯖꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤꯕꯨꯉꯣ ꯀꯣꯛ ꯍꯦꯛꯇꯤ ꯈꯔ ꯂꯩꯈꯥꯏꯅꯤ
ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯗꯨ ꯃꯤꯀꯥꯔꯨꯔꯤꯕꯗꯨꯕꯨ ꯄꯥꯝꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯀꯣꯏꯖꯔꯝꯂꯤꯕꯅꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨ ꯃꯥꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯖꯧ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯣꯏꯈ꯭ꯔꯦꯗꯅ ꯃꯗꯨꯒꯤ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨ ꯑꯩꯅ ꯀꯣꯏꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯑꯀꯨꯠ ꯑꯇꯣꯡꯕꯗꯨ ꯂꯩꯕ ꯍꯩ ꯍꯩꯗꯅ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯈꯣꯏꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯣꯏꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯒ ꯂꯧ ꯑꯁꯤ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯃꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯗꯅ ꯍꯤꯡꯈꯣꯜ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅ ꯑꯗꯨꯃꯛ ꯂꯧꯈꯤꯗꯧꯕ ꯂꯩꯔꯕꯅꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤꯀꯣ ꯃꯗꯣ ꯑꯣꯖꯥ ꯃꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯒꯅꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯕꯅꯤ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯠꯇꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯣ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯅ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯎꯠꯂꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯀꯅꯥꯝꯇꯅ ꯌꯦꯠꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯔꯕꯅꯤꯅꯦ ꯑꯣꯖꯥ ꯈꯪꯗ꯭ꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯅ ꯀꯣ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯨꯗꯪ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯗꯤ ꯁꯦꯟ ꯌꯥꯝ ꯂꯧꯏꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯑꯃꯗꯤ ꯙꯤꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯕꯤꯖꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯙꯤꯔꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯊꯕꯛ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯅꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯙꯤꯔꯦꯟꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯊꯕꯛ ꯍꯧ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥꯁꯨ ꯄꯤꯕ ꯍꯧꯕ ꯇꯥꯕꯅꯤ ꯉꯍꯥꯟꯗꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯉꯁꯤ ꯂꯣꯏꯅꯃꯛ ꯀꯣꯛꯅꯈ꯭ꯔꯕꯅꯤ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯇꯥꯟꯁꯤꯜꯂꯨꯔꯤꯕ ꯑꯩꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯔꯦꯝꯕ ꯂꯣꯏꯅꯃꯛ ꯇꯥꯍꯜꯂꯕꯅꯤ ꯑꯩꯅ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯪꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯁꯨ ꯑꯔꯦꯝꯕ ꯂꯣꯏꯅꯃꯛ ꯇꯥꯍꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯉꯍꯥꯟ ꯃꯈꯩ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯈꯥ ताना पीगदबनी मदु नत्रबदी आइदी थबक तौब ngamloiko फरिने ओजा से आई लुपा चौंगा मुक्ति याउजरी मसी हाना पाइबी हो नो हेक nganबगा आई ओजागी नाक्ता ओजाना पियो हाइबा पैसादो आई पुदुन लाक्चरगे कयानो ओजाना पियो हाइबो पंगयामबुदी यामद्रेदा सुमदौरो लुपा लिसिंग अहुमदंग हे पोरओ अदुगा थबक पाइखटपा हौरिसिको फरे ओजा अदुदी आई अमुक चचरे असुमना हायरमलगा दिरेन मयुम लोमदा हनख्री अमाइबा बिजोइसु इमुंगदा दुमक चंगखी मतम मसी हौखिदुना मथंगि नोंगालकले फजथोय अयुक nganta हौगतुना इमुंग मनुंगी कुमनोंगसिंग होनरी मतम अदुदा नरेश्वरसु हौगलकले नरेश्वरना महाके नुपी फजथोयदा हाय नचानुपीदी हौगखरबरा असुमना हायरकपदा फजथोयना हौगखरबनी हायदुना खुमी मतम मदुदा नरेश्वरना माबु डॉक्टरना मतम चना तुमु मतम चना हौगलोदना हायबुदुबु माबु इलौदौदब्रो ngarang kayam thinga tumge mabu asumna hairappada phajathoina aina tumlo haibabu tumning de haidina larik paraga dumak lehobani nongalasu hojiktane chabeng kai kaino khara ngamaga larik amu pakhribasin asumna hairappada nareshona masigi angang asi karam ngana gaduibunu khangdra tarasanu mana thokpa ai thaba amtang chalukhige ko handak marak sei mangha kya nuaiti nachanu pise khara section seno ko असुमना हायरमलगा सटखी मसिगी मतुंग सोमदना कमदौरी रेबिकासु लाइरिकसिंग अदो महाक यामना कन्ना पादुना अचौब मी अमु ओयनबा यामना कन्ना होनरिबनी मतमदुदा फजथोय चंगसलगलगा रेबिकादा नंगबुना सादो खरा पथानबा तौने डॉक्टरना सु खरा पथानबा तौ वदना हायरखिबुबु नंगबु करिमत इंद्रब्रो अदुमना हायरकपदा रेबिकाना ममाना हंगलिबदु उन्ना तैनबदा इमा हंदक से आई मंगहा के नुआइती अखोइगी इमुंग से मैन चाकपा अमदी तिमुलैमु मयामना उरु उरु उंगगा लेबदौना आइगी मिता अदुमक उइ असुमना हायरकपता फजथोइना हो अदु तौदनबनी डॉक्टर मतम चना तुमु मतम चना हौगलु खरा खरा रेस्ट तौ हारिबदो थोइने हेना खंजलुनुदा
ꯃꯃꯥ ꯕꯕꯥ ꯍꯣꯏ ꯂꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯖꯊꯣꯏ ꯇꯧꯔꯣ ꯌꯥꯝꯅ ꯀꯨꯏꯅ ꯇꯧꯔꯅꯨ ꯂꯥꯏꯔꯤꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯐꯖꯊꯣꯏꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯙꯤꯔꯦꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕ ꯕꯤꯖꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯦꯅꯥ ꯇꯥꯅ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯕꯤꯖꯣꯏꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯁꯨ ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯂꯤꯕꯅꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯇꯪ ꯐꯥꯟꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯆꯪꯉꯣ ꯑꯁꯨꯝꯅ ꯕꯤꯖꯣꯏꯅ ꯙꯤꯔꯦꯟꯕꯨ ꯀꯧꯁꯤꯜꯂꯒ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯙꯤꯔꯦꯟꯒꯤꯗꯃꯛꯇ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯑꯣꯖꯥ ꯑꯩ ꯆꯥ ꯊꯛꯆꯔꯔꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯊꯕꯛꯇꯣ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯕꯤꯔꯣ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯄꯩꯁꯥ 3,000 ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯖꯣꯏꯗ ꯂꯨꯄꯥ 3,000 ꯄꯤꯔꯝꯂꯤ ꯑꯗꯨꯒ ꯙꯤꯔꯦꯟ ꯍꯥꯊꯨ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯃꯤꯁꯤꯡꯁꯤ ꯐꯠꯇꯕꯗꯤ ꯋꯥꯈꯥꯛ ꯂꯩꯕꯖꯥꯠꯅꯤ ꯐꯔꯦ ꯑꯩꯁꯨ ꯁꯦꯟ ꯈꯔꯁꯤ ꯐꯪꯂꯕꯅꯤꯅ ꯐꯠꯇꯕ ꯍꯥꯏꯗꯨ ꯑꯣꯟꯕ ꯇꯥꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯖꯣꯏꯁꯨ ꯃꯍꯥꯛꯀꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨ ꯆꯠꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯅꯔꯦꯁꯣꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯖꯊꯣꯏꯅ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯗ ꯐꯖꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯄꯥ ꯃꯥꯒꯤꯅ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯆꯥꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯅꯕꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯔꯦꯕꯤꯀꯥ ꯑꯃꯗꯤ ꯅꯔꯦꯁꯣꯔꯒꯤ ꯃꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯊꯅꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯤ ꯗꯣꯛꯇꯔꯅ ꯈꯔ ꯄꯣꯊꯥꯎ ꯍꯥꯏꯕꯗꯨꯗ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯒꯤ ꯃꯄꯨꯗꯣ ꯔꯦꯗꯤꯑꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯔꯦꯗꯤꯑꯣ ꯊꯥꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯃꯄꯨꯗ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯏꯄꯨ ꯂꯥꯏꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯄꯨ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯩ ꯄꯣꯠꯅꯣꯗ ꯑꯗꯨ ꯂꯩꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯕꯛ ꯁꯨꯖꯔꯨꯗꯒꯤ ꯂꯥꯏꯁꯤꯡꯗꯨꯅ ꯅꯝꯅ ꯄꯥꯟꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯣꯏꯗ꯭ꯔꯣ ꯂꯩꯇꯕꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯏꯅꯤꯡꯇꯝꯅ ꯍꯨꯔꯥꯟꯅꯤꯡꯉꯒ ꯍꯨꯔꯥꯟꯅꯤ ꯍꯥꯠꯅꯤꯡꯉꯒꯅ ꯍꯥꯠꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯄꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯆꯥꯅꯅꯕ ꯈꯨꯜꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯍꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯥꯗꯣꯛꯂꯤꯕꯅꯣ ꯑꯩꯁꯨ ꯊꯣꯏꯕꯤ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯥꯗꯣꯛꯏꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯗꯣꯛꯏꯕ ꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯇꯅꯕ ꯇꯤꯟ ꯌꯦꯠꯇꯅꯕ ꯂꯥꯏꯌꯦꯠꯇꯅꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕꯒꯤ ꯀꯠꯄ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯏꯅꯥ ꯈꯨꯜꯂꯤ ꯄꯩꯁꯥ ꯄꯥꯏꯔꯤ ꯆꯥꯛ ꯀꯥꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯏꯟꯁꯥꯡ ꯀꯥꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯉꯥ ꯊꯣꯡꯕ ꯀꯥꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗꯅ ꯂꯪꯊꯣꯛꯄꯗꯨꯕꯨꯗꯤꯅꯦ ꯆꯩꯔꯥꯎꯕ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯨꯄꯨ ꯁꯔꯣꯏ ꯉꯥꯔꯣꯏꯅ ꯆꯥꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛꯅ ꯍꯜꯂꯛꯑꯝꯕꯗꯗꯤ ꯃꯗꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯕꯨꯕꯣꯛ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃꯇꯪ ꯂꯦꯞꯈꯤꯕ ꯅꯠꯇꯦ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤ ꯂꯥꯡꯗꯅ ꯑꯩꯅ ꯀꯠꯄꯁꯤ ꯑꯍꯜ ꯑꯃꯅ ꯇꯥꯛꯂꯛꯄ ꯂꯩꯔꯣꯟꯁꯤꯡ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯇꯥꯛꯂꯛꯄ ꯂꯩꯔꯣꯟꯁꯤꯡ ꯂꯝꯊꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯥꯡꯕꯗ ꯑꯩꯅ ꯍꯥꯞꯄ ꯆꯦꯡꯁꯤ ꯌꯥꯝꯈ꯭ꯔꯕ ꯆꯦꯡ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯍꯩꯅꯥ ꯇꯦꯅꯥ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯇꯧꯅꯕꯗꯣ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯩꯔꯥꯎꯔꯤꯕ ꯂꯥꯏꯇꯤꯟꯒꯤ ꯆꯥꯛꯊꯥ ꯀꯠꯂꯤꯕ ꯑꯩꯁꯦ ꯌꯦꯡꯉꯨꯗꯅꯁꯦ ꯑꯩꯒꯤ ꯐꯤꯕꯝ ꯃꯇꯥꯁꯦ ꯁꯣꯟꯖꯜꯂꯦ ꯑꯍꯜ ꯑꯣꯏꯁꯜꯂꯦ ꯃꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯈꯣꯡ ꯈꯨꯠꯁꯤꯁꯨ ꯁꯣꯛꯂꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯥꯔꯦ ꯃꯔꯛꯇ ꯑꯃꯨꯛꯁꯨ BP ꯌꯥꯎꯗꯅ ꯑꯃꯨꯛꯁꯨ ꯃꯐꯦꯜ ꯑꯣꯏꯔꯤꯕꯅꯤꯗꯣ ꯁꯤꯗꯕꯨ ꯀꯅꯥꯅ ꯂꯥꯏ ꯂꯩ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯗꯅꯕ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯅꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯔꯦꯝꯕꯗ ꯋꯥꯗꯨꯅ ꯇꯣꯛꯂꯔꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯧ ꯁꯪꯒꯝꯇꯪ ꯑꯣꯏꯔꯁꯨ ꯂꯩꯁꯟꯖꯒꯦ ꯍꯥꯏꯗꯅ ꯇꯨꯡꯁꯟꯖꯕ ꯄꯩꯁꯥ ꯃꯈꯩ ꯑꯩꯅ ꯑꯃꯨꯛ ꯅꯥꯔꯛꯄꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯕꯨ ꯂꯥꯏ ꯂꯩ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ
ꯆꯩꯔꯥꯎꯕꯗ ꯀꯠꯂꯤꯕ ꯊꯥꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯅꯅꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯇꯧꯕꯤꯕ ꯑꯝꯇ ꯅꯠꯇꯦꯀꯣ ꯂꯥꯏꯒꯥꯁꯦ ꯂꯥꯛꯏꯕ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯁꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯏꯟꯖꯥꯡꯒꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯂꯤꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯄꯣꯟꯇꯦꯀꯣ ꯌꯥꯎꯁꯪ ꯀꯀꯥ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯀꯥꯟꯅꯄꯣꯟꯇꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯦꯛ ꯂꯩꯔꯤꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯀꯔꯤꯁꯨ ꯀꯥꯟꯅꯄꯣꯟꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯛ ꯏꯔꯟ ꯃꯥꯡꯍꯟꯅꯕ ꯄꯨꯊꯣꯛꯂꯝꯂꯤꯕꯅꯤꯅꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯃꯥꯡꯍꯜꯂꯤꯕ ꯁꯦꯟ ꯊꯨꯝ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯑꯣꯏꯅ ꯍꯦꯛ ꯇꯨꯡꯁꯜꯂꯒ ꯀꯅꯥꯒꯨꯝꯕ ꯁꯣꯊꯔꯕ ꯂꯝ ꯑꯃꯗ ꯂꯣꯏꯅꯃꯛ ꯊꯥꯗꯔꯦ ꯍꯥꯏꯔꯒ ꯃꯗꯨ ꯆꯥꯎꯈꯠꯅꯕꯇꯪ ꯍꯣꯠꯅꯔꯕꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯑꯃꯃꯝ ꯁꯦꯝꯂꯕꯗꯤ ꯏꯁ ꯉꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯐꯖꯊꯣꯏ ꯀꯩꯊꯦꯜ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯄꯨꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯎꯕꯗ ꯔꯦꯕꯦꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯔꯦꯁꯣꯔꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯐꯖꯊꯣꯏꯒꯤꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯑꯩꯁ ꯏꯃꯥ ꯑꯣꯏꯕꯦꯝꯃ ꯉꯥꯒꯥꯗꯣ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯍꯦ ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯨꯀꯣ ꯅꯃꯥꯁꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯀꯀꯥꯏꯅꯁꯨ ꯍꯥꯏꯍꯧꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯎ ꯍꯥꯏꯕꯕꯨ ꯌꯥꯗꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯑꯗꯨ ꯄꯥꯕꯨꯡ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤꯕ ꯑꯥꯗ ꯑꯃꯨꯛ ꯂꯩ ꯁꯤꯗ ꯑꯃꯨꯛ ꯂꯩ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯌꯨꯝꯐꯝ ꯊꯣꯜꯂꯒ ꯁꯥꯈꯤꯕ ꯌꯨꯝ ꯑꯣꯏꯕꯅꯤꯅ ꯄꯥꯛ ꯍꯦꯛ ꯍꯨꯟꯗꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯒꯅꯨꯀꯣ ꯅꯃꯥꯁꯨ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯌꯨꯝ ꯑꯁꯤꯗ ꯆꯠꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯥꯗꯅ ꯈꯔ ꯏꯪ ꯆꯤꯛꯏ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯨ ꯊꯣꯏꯕꯤꯒꯅꯦ ꯂꯩꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯥꯒꯤꯗꯣ ꯍꯦꯛ ꯍꯨꯟꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯖꯊꯣꯏ ꯆꯥꯛꯁꯪ ꯆꯪꯈ꯭ꯔꯤ ꯔꯦꯕꯤꯀꯥꯗꯤ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯃꯗꯨꯗꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯊꯣꯡꯖꯥꯎ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯝꯅ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯄꯨꯄꯨ ꯊꯣꯡꯁꯤ ꯃꯇꯣꯝꯇ ꯍꯥꯡꯇꯣꯔꯛꯑꯦ ꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯔꯦꯕꯦꯀꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯦꯔꯥ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯤꯠꯄ ꯈꯣꯠꯄ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯆꯦꯞꯊꯔꯞ ꯇꯧꯅ ꯅꯠꯇ꯭ꯔꯒꯅ ꯊꯣꯡꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯇꯨꯡꯂꯣꯝꯗ ꯈꯤꯇꯪ ꯉꯝꯊꯔꯛꯄꯗꯒꯤ ꯍꯥꯡꯗꯣꯔꯛꯄ ꯑꯣꯏꯔꯤꯅꯤ ꯆꯣ ꯂꯣꯟꯁꯤꯜꯂꯨꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯦꯕꯤꯀꯥꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯐꯖꯊꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯝꯂꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯗꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕꯈꯔ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯧꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ ꯍꯥꯏꯕꯁꯤꯗꯤ ꯐꯖꯊꯣꯏꯅ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯦꯕꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯒ ꯑꯇꯩꯒꯤ ꯍꯤꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯠꯇꯅ ꯀꯕꯤꯇꯥ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯙꯤꯔꯦꯟ ꯀꯅꯥꯒꯨꯝꯕꯈꯔ ꯎꯅꯔꯨꯔꯒ ꯃꯍꯥꯛ ꯌꯨꯒꯁꯨ ꯈꯔ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯙꯤꯔꯦꯟꯗ ꯀꯩꯗꯧꯕꯒꯤꯅꯣ ꯌꯨ ꯊꯛꯑꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯙꯤꯔꯦꯟꯅ ꯑꯩ ꯊꯋꯥꯏ ꯆꯥꯛꯇꯅ ꯊꯛꯂꯤꯕꯅꯤ ꯍꯥꯎꯕꯒꯤ ꯊꯛꯄ ꯅꯠꯇꯦ ꯑꯩ ꯑꯁꯣꯝꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯅꯪꯅ ꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯑꯩꯗꯤ ꯃꯈꯧꯔꯤꯁꯤ ꯃꯦꯠꯂꯒ ꯍꯥꯠꯅꯤꯡꯉꯕꯖꯥꯠꯅꯤ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯕꯤꯖꯣꯏꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯝꯂꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯨꯠ ꯇꯥꯛꯅ ꯁꯤꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯏꯕꯥꯅꯤꯅ ꯅꯨꯡꯉꯥꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯏꯕꯥꯅꯤꯒꯤꯗꯤ ꯉꯁꯤꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯀꯕꯤꯇꯥꯅ ꯍꯣ ꯑꯃ ꯏꯔꯣꯜꯂꯤ ꯑꯗꯨꯒꯅꯦ ꯀꯔꯤꯅꯣ ꯉꯥ ꯇꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯍꯥꯏꯗꯅ ꯁꯤꯜꯂꯝꯂꯤꯕ ꯑꯁꯤꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯣꯏ ꯑꯁꯣꯝꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯂꯤꯕꯗꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯁ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯤꯅꯦ
ꯌꯥꯝ ꯏꯆꯤꯛ ꯆꯤꯛꯏ ꯃꯃꯥ ꯃꯄꯥꯁꯨ ꯊꯕꯛ ꯂꯣꯏ ꯆꯠꯊꯣꯛꯄꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯒꯤꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯦꯗꯅ ꯍꯦꯛ ꯂꯥꯛꯏ ꯑꯗꯨꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕꯒꯤ ꯋꯥ ꯈꯛꯇꯅꯤꯗ ꯑꯇꯩ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯣꯖꯥ ꯕꯤꯖꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯆꯥꯄꯣꯠꯇ ꯀꯔꯤꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯍꯥꯞꯆꯤꯟꯅꯕꯒꯤ ꯍꯥꯏꯔꯛꯂꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯒꯅꯤꯁꯦ ꯀꯔꯤꯅ ꯃꯨꯔꯨꯝ ꯁꯣꯏꯕꯗꯨꯕꯣ ꯑꯩ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯐꯔꯦ ꯅꯪ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯣ ꯑꯩ ꯌꯨꯝꯖꯥꯎꯗ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯙꯤꯔꯦꯟ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯀꯕꯤꯇꯥꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯩꯍꯧꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯗꯣ ꯀꯔꯤꯅꯣ ꯑꯃꯗ ꯌꯩꯁꯟꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯀꯕꯤꯇꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯙꯤꯔꯦꯟ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯀ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯝꯕ ꯑꯁꯤꯗ ꯀꯕꯤꯇꯥ ꯉꯛꯆꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯅꯔꯦꯁꯣꯔ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯔꯦꯁꯣꯔ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯙꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯙꯤꯔꯦꯟꯕꯨ ꯍꯧꯗꯣꯛꯂꯔꯤ ꯙꯤꯔꯦꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯍꯥꯏ ꯅꯪꯅ ꯍꯥꯏꯕ ꯅꯔꯦꯁꯣꯔ ꯍꯥꯏꯕꯗꯨ ꯅꯪꯒ ꯌꯨꯝꯊꯪꯅꯩ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯀꯔꯝꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯣꯖꯥ ꯑꯩꯅ ꯌꯨꯝꯊꯪꯅꯩ ꯍꯥꯏꯕꯗꯨꯗꯤ ꯅꯛꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯁꯣꯝ ꯋꯥꯡꯕ ꯊꯣꯡꯒꯥꯜꯗ ꯑꯁꯣꯝꯒꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯒꯤ ꯑꯁꯣꯝ ꯋꯥꯡꯕꯗ ꯊꯣꯡꯒꯥꯜ ꯃꯔꯤ ꯁꯨꯕꯗ ꯆꯪꯉꯒ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯆꯪꯉꯒ ꯑꯣꯖꯥꯅ ꯊꯕꯛꯇꯣ ꯇꯧꯕꯤꯔꯨꯔꯣ ꯍꯣꯏ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯋꯥ ꯂꯥꯎꯒꯅꯨꯀꯣ ꯏꯕꯣ ꯐꯔꯦ ꯅꯪꯕꯨ ꯇꯨꯝꯃꯝꯂꯤꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯇꯨꯝꯂꯝꯂꯤꯕꯅꯤ ꯐꯔꯦ ꯇꯨꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯤꯖꯣꯏ ꯄꯔꯞ ꯅꯔꯦꯁꯣꯔ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯔꯦꯁꯣꯔ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯁꯜꯂꯛꯂꯕꯗ ꯕꯤꯖꯣꯏꯅꯁꯨ ꯈꯪꯂꯤ ꯌꯨꯝ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯤ ꯑꯁꯨꯝꯅ 7-9ꯂꯛ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯁꯟꯗꯣꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯑꯃꯕꯨ ꯐꯨꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯩꯇꯦꯛ ꯑꯅꯤ ꯁꯝꯖꯤꯟꯅꯔꯒ ꯀꯤꯁꯤꯜꯂꯒ ꯊꯝꯕ ꯍꯥꯏꯕꯗꯤ ꯂꯥꯏ ꯐꯗꯤꯕꯒꯤ ꯃꯑꯣꯡꯗ ꯃꯆꯩ ꯑꯃ ꯌꯨꯡꯈꯠꯂꯒ ꯆꯩ ꯑꯅꯤ ꯐꯟꯗꯣꯛꯂꯒ ꯊꯝꯕ ꯆꯩ ꯑꯃꯗ ꯑꯃꯨꯕ ꯂꯪ ꯑꯃ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯒ ꯀꯔꯛ ꯂꯥꯛꯇꯨꯅ ꯀꯤꯁꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯟꯊꯣꯡ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯔꯦꯁꯣꯔꯗꯣ ꯌꯨꯝꯒꯤ ꯊꯣꯡꯒꯦ ꯍꯥꯡꯇꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯍꯩꯁ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯊꯣꯛꯂꯛꯂꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯈꯪꯉꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯒꯨꯗꯨꯡ ꯆꯦꯜꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯑꯃꯥꯏꯕꯒ ꯕꯤꯖꯣꯏꯅꯒ ꯃꯍꯥꯛꯅꯒ ꯈꯔꯒ ꯂꯤꯊꯣꯛ ꯂꯤꯁꯤꯟ ꯍꯩꯕꯒ ꯊꯣꯡꯒꯥꯜ ꯑꯃꯗ ꯁꯠ ꯂꯩꯁꯟꯗꯨꯅ ꯌꯨꯝꯂꯛ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯗꯒꯤꯗꯤ ꯅꯔꯦꯁꯣꯔ ꯇꯥꯟꯅꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯤ ꯍꯨꯔꯥꯟꯕ ꯆꯪꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯔꯦꯁꯣꯔꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗꯣ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯗꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯙꯤꯔꯦꯟ ꯑꯃꯥꯏꯕ ꯕꯤꯖꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯣꯖꯥ ꯃꯣꯏꯒꯤ ꯏꯃꯨꯡꯒ ꯊꯥꯖꯤꯟꯕ ꯍꯧꯈ꯭ꯔꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯍꯥꯏ ꯊꯥꯖꯤꯟꯗꯕ ꯂꯥꯏꯔꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯕ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯤ ꯃꯁꯤ ꯅꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯗ ꯍꯦꯛꯇꯃꯛ ꯄꯤꯖꯧ ꯊꯨꯒꯥꯏꯔꯒ ꯄꯤꯖꯒꯦꯔꯥ ꯅꯩꯈꯥꯏꯔꯒ ꯄꯤꯖꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯨꯝꯕꯨꯅ ꯌꯨꯠꯍꯟꯒꯦꯔꯥ ꯑꯃ ꯇꯧꯔꯒꯅꯦ ꯍꯦꯛꯇꯃꯛ ꯄꯤꯖꯧ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯍꯩ ꯃꯔꯨꯃꯨꯛ ꯆꯥꯎꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯌꯣꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ
ꯀꯔꯤꯅꯣ ꯆꯥꯅꯕꯝꯗ ꯍꯥꯝꯖꯤꯜꯂꯒ ꯅꯣꯏꯈꯥꯏꯔꯒ ꯄꯤꯖꯈꯣ ꯑꯗꯨꯒ ꯄꯣꯠ ꯑꯗꯣ ꯅꯈꯣꯏꯅ ꯆꯥꯕꯒꯗꯤ ꯌꯥꯗꯦꯀꯣ ꯉꯔꯥꯡ ꯑꯩꯅ ꯐꯨꯝꯂꯝꯂꯤꯕ ꯄꯣꯠ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯝꯅꯔꯦ ꯍꯥꯏꯔꯒ ꯃꯊꯧ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ ꯀꯝꯗꯧꯋꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯨꯔꯣ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯙꯤꯔꯦꯟ ꯑꯃꯥꯏꯕ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯔꯦꯕꯤꯀꯥ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯙꯤꯔꯦꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯃꯥ ꯏꯕꯦꯝꯃ ꯔꯦꯕꯤꯀꯥ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯀꯀꯥ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯗꯒꯤ ꯌꯥꯡꯀꯣꯛ ꯑꯝꯇ ꯂꯧꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯀꯔꯤꯅꯣꯅꯦꯕꯣ ꯅꯣꯏꯒꯤ ꯌꯥꯡꯀꯣꯛ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯕꯤꯀꯥꯅ ꯌꯥꯡꯀꯣꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯇꯣ ꯂꯥꯛꯑꯒ ꯀꯔꯤꯅꯣꯃ ꯇꯧꯅꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯥꯡꯀꯣꯛ ꯑꯅꯤ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯂꯧꯔꯨ ꯆꯣꯗꯅ ꯂꯥꯛꯂꯤꯕꯅꯤ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯑꯁꯣꯝꯅ ꯍꯥꯏꯕꯗ ꯔꯦꯕꯤꯀꯥꯅ ꯏꯗꯣꯝꯆꯥꯅ ꯂꯧꯊꯣꯛꯅꯤ ꯍꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯙꯤꯔꯦꯟ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥ ꯊꯣꯛ ꯍꯦꯛ ꯊꯦꯡꯅꯩ ꯙꯤꯔꯦꯟꯅ ꯃꯈꯨꯠ ꯇꯥꯞ ꯐꯥꯔꯒ ꯉꯥꯏꯈꯣ ꯑꯩ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯄꯤꯖꯒꯗꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯩꯅ ꯂꯩꯔꯛꯄ ꯍꯩ ꯃꯍꯤꯗꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯑꯉꯥꯡꯁꯤꯗ ꯍꯩ ꯃꯍꯤꯗꯨ ꯄꯤꯊꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯈꯔ ꯄꯤꯊꯛꯅꯤꯡꯕ ꯑꯗꯨꯒꯤꯅꯤꯅꯦ ꯀꯕꯤꯇꯥ ꯈꯪꯁꯥꯎ ꯁꯥꯎꯅ ꯃꯁꯤꯒꯤ ꯔꯦꯕꯤꯀꯥ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯐꯤ ꯃꯔꯣꯟ ꯑꯃ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯈꯠꯂꯛꯂꯦ ꯃꯁꯥꯒꯁꯦ ꯂꯩꯁꯥꯏ ꯃꯆꯥ ꯐꯔꯛꯂꯦ ꯌꯦꯡꯕ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯗ ꯅꯪꯁꯨ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯤꯜꯂꯕ꯭ꯔꯣ ꯅꯪ ꯁꯦ ꯎꯔꯕꯁꯦ ꯃꯁꯤ ꯊꯤꯠꯂꯒ ꯄꯤꯊꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯅꯅꯦ ꯊꯦꯝꯅ ꯅꯧꯗꯅ ꯅꯝꯗꯅ ꯄꯤꯊꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯩ ꯃꯍꯤ ꯑꯗꯣ ꯁꯦꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩ ꯃꯍꯤꯗꯣ ꯒꯤꯂꯥꯁ ꯑꯃꯗ ꯍꯥꯞꯂꯒ ꯀꯕꯤꯇꯥꯗ ꯔꯦꯕꯤꯀꯥ ꯊꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤ ꯌꯥꯡꯀꯣꯛ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯀꯕꯤꯇꯥꯅ ꯁꯦ ꯍꯩ ꯃꯍꯤꯁꯦ ꯊꯛꯎꯁꯦ ꯅꯣꯏ ꯀꯀꯥꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯤ ꯉꯥꯏꯈ꯭ꯔꯣꯏ ꯅꯪꯕꯨ ꯌꯥꯡꯀꯣꯛꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯁꯣꯝꯅ ꯍꯪꯂꯛꯄꯗ ꯔꯦꯕꯤꯀꯥꯅ ꯍꯩ ꯃꯍꯤ ꯑꯗꯣ ꯊꯛꯑꯣꯏꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯀꯕꯤꯇꯥꯅ ꯅꯝꯗꯨꯅ ꯄꯤꯊꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯦꯕꯤꯀꯥ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯣꯏꯗ ꯄꯤꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤ ꯌꯥꯡꯀꯣꯛ ꯑꯁꯤꯗ ꯃꯃꯥꯅ ꯄꯣꯔꯛꯄ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯀꯔꯝ ꯈꯔ ꯈꯞꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯔꯦꯁꯣꯔꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯐꯖꯊꯣꯏꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯃꯤꯠꯁꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯣꯡꯗꯣ ꯑꯗꯨꯃꯛ ꯊꯤꯂꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯁꯨ ꯃꯪꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯂ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯇꯟ ꯇꯟꯊꯕ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯌꯥꯝꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯔꯦꯕꯤꯀꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯁꯣꯟꯅꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯍꯦꯕꯒꯤ ꯍꯦ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯔꯦꯕꯤꯀꯥꯅ ꯀꯅꯥꯅꯣꯅꯦ ꯌꯦꯅꯈꯥꯗ ꯅꯥꯍꯦꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨꯕꯨ ꯉꯁꯥꯏ ꯏꯕꯣꯛꯀ ꯆꯠꯀꯅꯦꯅ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯣꯡ ꯇꯥꯕꯁꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯦꯕꯤꯀꯥ ꯃꯍꯥꯛ ꯂꯦꯝ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯅꯣꯡ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯕꯤꯀꯥꯅ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯈꯤꯕꯗꯨ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯐꯖꯊꯣꯏꯅ ꯀꯔꯤꯃꯠꯇ ꯇꯥꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯦꯕꯤꯀꯥꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯗꯨ ꯔꯦꯕꯤꯀꯥꯅ ꯎꯕꯗꯒꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯁꯤꯜꯂꯤ
ꯃꯇꯧ ꯑꯁꯨꯝꯅ ꯔꯦꯕꯤꯀꯥꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯔꯦꯁꯣꯔ ꯇꯥꯍꯧꯔꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯃꯠꯇ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯃꯥꯗꯤ ꯃꯤ ꯀꯧꯒꯗꯧꯔꯤꯕꯅꯣ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯦꯕꯤꯀꯥ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯈꯪꯂꯦ ꯃꯗꯣ ꯃꯤꯑꯣꯏ ꯑꯃ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩꯈꯨ ꯕꯪ ꯕꯪ ꯀꯥꯔꯒ ꯑꯃꯨꯕ ꯃꯆꯨꯗ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯅꯨꯡꯗꯨꯝꯒꯤ ꯃꯑꯣꯡꯗ ꯈꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯔꯦꯕꯤꯀꯥ ꯃꯁꯥꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯀꯤꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯗꯨꯝꯒꯨꯝꯅ ꯃꯇꯨꯝ ꯇꯥꯁꯜꯂꯝꯕ ꯑꯗꯣ ꯕ꯭ꯔꯪ ꯁꯟꯇꯣꯔꯛꯇꯨꯅ ꯈꯪꯋꯥꯡ ꯋꯥꯡꯅ ꯂꯦꯞꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯂꯦꯞꯈꯠꯂꯛꯄꯗ ꯔꯦꯕꯤꯀꯥ ꯋꯩꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯔꯦꯕꯤꯀꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯦꯕꯤꯀꯥ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯂꯦꯝ ꯀꯀꯥꯗꯣ ꯀꯔꯤꯃꯠꯇ ꯄꯨꯁꯟꯗꯦ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯕꯨꯛ ꯆꯕꯨꯛ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯤ ꯃꯃꯥꯏ ꯑꯗꯨꯅ ꯈꯣꯡꯕꯤꯗ ꯌꯦꯡꯊꯔꯤꯕꯅꯤ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯡꯅ ꯊꯥꯗꯔꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨꯁꯨ ꯃꯃꯥꯒꯤ ꯃꯃꯥꯡ ꯃꯇꯨꯡ ꯂꯣꯏꯅꯃꯛ ꯊꯥꯗꯔꯤꯕꯅꯤ ꯑꯗꯨꯒ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡꯂꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨ ꯀꯣꯏꯅ ꯀꯣꯏꯅ ꯁꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯑꯃ ꯑꯊꯨꯝ ꯐꯪꯕꯒꯨꯝ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥꯒꯤ ꯀꯥꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯦꯕꯤꯀꯥ ꯂꯩꯔꯝꯗ꯭ꯔꯤ ꯔꯦꯕꯤꯀꯥ ꯂꯩꯔꯝꯗꯕꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯦꯝ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯔꯦꯕꯤꯀꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯐꯖꯊꯣꯏ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯐꯖꯊꯣꯏꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯔꯦꯁꯣꯔꯁꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯤꯡ ꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯅꯔꯦꯁꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯤꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥ ꯐꯖꯊꯣꯏ ꯑꯃꯗꯤ ꯅꯔꯦꯁꯣꯔꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯍꯨ ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯣꯔꯅ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯣꯛꯅꯔꯕ ꯃꯥꯜꯂꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯨꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯑꯩ ꯏꯃꯨꯡ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯅꯔꯦꯁꯣꯔꯅ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯐꯖꯊꯣꯏꯗ ꯊꯣꯡ ꯂꯣꯟꯁꯤꯟꯅꯕ ꯍꯥꯏꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯔꯦꯁꯣꯔꯅ ꯔꯦꯕꯤꯀꯥꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯒ ꯍꯩ ꯀꯩꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯔꯦꯕꯤꯀꯥ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯥꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯣꯔꯅ ꯐꯖꯊꯣꯏꯗ ꯍꯩ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ ꯑꯩ ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯛꯈꯤꯒꯦ ꯁꯦ ꯑꯩ ꯄꯨꯟꯁꯤꯜꯂꯝꯒꯦꯁꯦ ꯑꯉꯥꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤꯅꯣ ꯐꯤ ꯈꯔ ꯂꯧꯔꯨꯔꯒ ꯌꯥꯝꯅ ꯆꯦꯠꯁꯤꯟꯅ ꯀꯤꯔꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯊꯣꯏꯗ ꯔꯦꯕꯤꯀꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯔꯦꯁꯣꯔ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯦꯕꯤꯀꯥꯗꯣ ꯐꯖꯊꯣꯏꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯪ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗ ꯄꯨꯜꯂꯤꯕꯁꯤ ꯂꯧꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯑꯗꯣ ꯂꯩꯊꯠꯇꯨꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯁꯣꯝꯗ ꯐꯖꯊꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯏꯆꯥꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯔꯦꯕꯤꯀꯥꯗꯣ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯃꯍꯥꯛꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯅ ꯔꯦꯕꯤꯀꯥ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯔꯦꯕꯤꯀꯥꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯆꯠꯂꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯒꯅꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯗꯤ ꯄꯥꯈꯠꯄꯅ ꯀꯞꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯦꯕꯤꯀꯥꯒꯤ ꯃꯄꯥ ꯅꯔꯦꯁꯣꯔꯗꯣ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯅꯔꯦꯁꯣꯔꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ? ꯃꯗꯨꯗꯤ ꯑꯩꯅ ꯊꯤꯡꯅꯔꯒ ꯐꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯅꯕ ꯇꯧꯁꯤ꯫ ꯑꯩꯅꯦ ꯔꯦꯟꯀꯣꯠꯀꯗꯣ ꯑꯃꯨꯛꯇ ꯂꯤꯠꯁꯜꯂꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯣ ꯁꯥꯇꯤꯜ ꯑꯃ ꯄꯥꯏꯔꯤ, ꯈꯥꯎ ꯑꯃꯁꯨ ꯌꯥꯟꯁꯜꯂꯤ, ꯑꯗꯨꯒ ꯃꯊꯛꯇ ꯔꯦꯟꯀꯣꯠ ꯑꯃ ꯂꯤꯠꯁꯜꯂꯒ ꯅꯔꯦꯁꯣꯔꯒ ꯄꯨꯟꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯔꯦꯁꯣꯔꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯔꯦꯁꯣꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯁ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯆꯪꯉꯦ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯇꯤꯃꯨ ꯂꯩꯃꯨ ꯅꯠꯇꯦꯅꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯣꯠꯁꯦꯝꯅꯤꯅꯦ꯫ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯀꯥꯏꯗꯒ ꯌꯥꯝꯅ ꯆꯠꯄ꯭ꯔꯣ? ꯀꯅꯥꯒꯨꯝꯕ ꯃꯤꯅꯒ ꯄꯤꯕ ꯄꯣꯠ ꯌꯥꯝꯅ ꯆꯥꯕ꯭ꯔꯥ ꯍꯥꯏꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯣꯔꯅ ꯑꯣꯖꯥ ꯂꯩꯀꯥꯏꯗ ꯀꯌꯥ ꯀꯣꯏꯗꯕꯅꯤ ꯑꯉꯥꯡꯁꯤ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯀꯌꯥ ꯄꯨꯟꯗꯕꯅꯤ꯫ ꯍꯟꯗꯛꯁꯤ ꯃꯍꯥꯛꯁꯤ ꯂꯥꯏꯔꯤꯛ ꯈꯔ ꯀꯟꯅ ꯄꯥꯏ, ꯑꯆꯧꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯔꯤꯈꯥ ꯑꯃ ꯉꯝꯍꯟꯅꯕꯒꯤꯗꯃꯛꯇ꯫ ꯃꯗꯨꯗ ꯌꯦꯡꯁꯤꯜꯂꯛꯂꯤꯕ ꯖꯥꯠꯂꯥ? ꯃꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯥꯡꯕꯨꯁꯦ ꯌꯥꯝ ꯌꯦꯡꯁꯤꯟꯅꯕꯅꯤ꯫ ꯑꯩ ꯌꯦꯡꯒꯦ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯕꯤꯀꯥꯅ ꯑꯃꯥꯏꯕꯗꯨꯗ ꯃꯇꯤꯟ ꯁꯤꯠꯆꯜꯂꯒ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ? ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯆꯥꯊꯣꯛꯄꯗ ꯌꯥꯎꯈ꯭ꯔꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯑꯩꯉꯣꯟꯗꯒ ꯁꯤ ꯃꯇꯤꯟ ꯁꯤꯠꯆꯜꯂꯗꯅ꯫ ꯍꯦ ꯅꯪ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯋꯥ ꯈꯔ ꯈꯨꯕꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯀꯥꯝꯗꯨꯅ ꯅꯣꯏꯔꯤ꯫ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯅꯤ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯃꯈꯖꯥꯏ ꯑꯅꯤꯗ ꯇꯞ ꯅꯞꯂꯨꯕꯗ ꯔꯦꯕꯤꯀꯥ ꯑꯩ ꯆꯥꯛꯂꯦ ꯑꯩ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯅꯝꯂꯛꯂꯤꯕꯗꯣ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯅꯥꯇꯤꯟ ꯁꯤꯠꯈꯤꯗ꯭ꯔꯥ? ꯅꯪ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝꯗꯨꯗ ꯔꯦꯕꯤꯀꯥ ꯀꯟꯅ ꯂꯥꯎꯔꯒ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯊꯥꯖꯤꯟꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯃꯗꯤ ꯈꯨꯌꯥꯏ ꯑꯅꯤꯗꯨꯅ ꯇꯧꯔꯒ ꯅꯝꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ꯫ ꯑꯃꯥꯏꯕꯗꯨ ꯅꯣꯛꯂꯒ ꯍꯥꯏ ꯅꯪꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯇꯧꯔꯝꯂꯤꯕꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯁ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯪꯒꯤ ꯂꯧ ꯏꯪꯈꯣꯜ ꯑꯁꯤ ꯄꯥꯝꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯨꯠ ꯇꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯦꯅꯦꯍꯦ꯫ ꯑꯗꯣ ꯏꯕꯦꯝ ꯑꯁꯤꯒꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯄꯣꯠꯁꯦꯝ ꯀꯧꯕ ꯂꯥꯏꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯅꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯊꯥꯖꯜꯂꯨ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯟꯈꯣ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯔꯦꯁꯣꯔꯅ ꯑꯣꯖꯥꯅꯕꯨ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯨꯠ ꯇꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯁꯨ ꯄꯥꯜꯍꯜꯂꯨ, ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯈꯔ ꯈꯪꯍꯟꯕ ꯐꯩ꯫ ꯐꯖꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯩ ꯇꯧꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯦꯕꯤꯀꯥꯒꯤ ꯊꯥꯖꯤꯟꯗ ꯅꯝꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯈꯔ ꯃꯥꯒꯤ ꯈꯅꯥꯎꯔꯣꯝꯗ ꯏꯟꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯟꯈꯠꯂꯛꯂꯒ ꯉꯧꯗꯒꯤ ꯃꯆꯤꯜ ꯂꯣꯝꯗ ꯐꯨꯛ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯂꯧꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨ ꯔꯦꯕꯤꯀꯥ ꯑꯣꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯐꯖꯊꯣꯏꯅ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯕ ꯍꯟꯇꯣꯛꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯀꯔꯤꯒꯨꯝꯕ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯦꯗꯅꯁꯦ, ꯃꯁꯤꯁꯤꯅꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯇꯧꯔꯤꯕꯁꯤ, ꯃꯁꯤꯕꯨ ꯃꯥꯅ ꯌꯣꯠꯈꯤꯕ ꯖꯥꯠꯂꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯕꯤꯀꯥꯗꯤ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯅ ꯑꯣꯖꯥꯅ ꯐꯅꯅꯕ ꯇꯧꯕꯤꯔꯣ, ꯃꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯁꯤꯜ ꯂꯥꯡꯖꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯃꯄꯥꯟ ꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯔꯦꯁꯣꯔꯗ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯁꯤ ꯑꯩꯒꯤ ꯏꯆꯥꯗ ꯆꯪꯂꯝꯕ ꯇꯤꯃꯨ ꯂꯩꯃꯨ ꯑꯃꯗꯤ ꯃꯤꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯩꯍꯟꯍꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯕꯁꯤꯗ ꯅꯇꯤꯟ 3 ꯁꯤꯠꯆꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯣꯔꯅ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯂꯩꯍꯟꯍꯜꯂꯁꯤꯀꯣ ꯍꯥꯏꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯔꯨ ꯅꯣꯏꯈꯥꯏꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯂꯩꯃꯥꯏꯗ
ꯖ꯭ꯋꯥꯏ ꯆꯥꯏꯊꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯔꯦꯁꯣꯔꯗ ꯊꯥꯡꯒꯣꯜ ꯑꯃ ꯄꯣꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯡꯒꯣꯜ ꯑꯃ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯡꯒꯣꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯔꯤꯅꯣ ꯃꯌꯦꯛ ꯈꯔ ꯌꯦꯛꯂꯒ ꯃꯌꯦꯛ ꯑꯗꯨꯗ ꯊꯥꯡꯒꯤ ꯊꯥꯡꯖꯤꯜ ꯑꯗꯨꯅ ꯆꯛ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯒꯤꯗꯤ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯙꯤꯔꯦꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯕꯤꯖꯣꯏ ꯍꯧꯖꯤꯛꯇꯤ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯕ ꯍꯧꯔꯛꯂꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯍꯟꯖꯤꯟ ꯊꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯜꯅ ꯃꯈꯣꯏ ꯉꯥꯎꯃꯟꯈꯤꯕꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯍꯦꯛ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯙꯤꯔꯦꯟꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯆꯣꯞꯄꯦꯍꯦ ꯍꯥꯏꯔꯝꯂꯒ ꯅꯔꯦꯁꯣꯔꯒꯤ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯙꯤꯔꯦꯟꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯣꯖꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯔꯦꯁꯣꯔꯗ ꯆꯦꯟꯁꯤꯜꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯒ ꯅꯔꯦꯁꯣꯔꯒ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯑꯩ ꯑꯃ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯙꯤꯔꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯍꯥꯏ ꯅꯪꯁꯤ ꯌꯥꯝꯅ ꯊꯨꯅ ꯈꯣꯏꯔꯝꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯙꯤꯔꯦꯟ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯔꯦꯁꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯕꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯍꯜꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯐꯝ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯔꯦꯁꯣꯔꯅ ꯏꯪꯉꯛ ꯉꯛꯂꯒ ꯍꯥꯏ ꯙꯤꯔꯦꯟ ꯍꯥꯏꯕ ꯑꯄꯪꯕ ꯑꯉꯥꯡ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯌꯥꯕ꯭ꯔꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯇꯥ ꯄꯥꯟꯈ꯭ꯔꯕꯅꯤꯅꯦ ꯅꯪꯅ ꯍꯦꯛꯇꯃꯛ ꯑꯩ ꯁꯤꯔꯒ ꯂꯧꯒꯅꯤ ꯈꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯔꯤ ꯁꯝꯕꯜ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯇꯥꯗꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯂꯧꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟꯅ ꯇꯥꯗꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝꯅ ꯅꯔꯦꯁꯣꯔꯗ ꯈꯨꯔꯨꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯔꯦꯁꯣꯔꯅ ꯉꯥꯛꯄꯤꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯖꯣꯏꯗ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯄꯣꯠꯁꯦꯝ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯂꯥꯏꯍꯟ ꯇꯧꯖꯧ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯗ ꯍꯥꯏꯕꯗꯒꯤ ꯕꯤꯖꯣꯏ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯕꯗꯒꯤ ꯉꯥꯎꯅ ꯐꯅ ꯅꯥꯗꯨꯅ ꯁꯤꯔꯝꯂꯒꯗꯕ ꯀꯕꯤꯇꯥ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯖꯊꯣꯏ ꯔꯤꯕꯤꯀꯥ ꯑꯃꯗꯤ ꯅꯔꯦꯁꯣꯔ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯃꯈꯣꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯙꯤꯔꯦꯟꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯔꯛꯇꯨꯅ ꯃꯈꯣꯏ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯥꯏꯕ ꯕꯤꯖꯣꯏꯁꯨ ꯃꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯍꯣꯠꯅꯔꯝꯂꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ